Singin bigi mama number 1 point da aduga number 2 point da khoi bot lai suba mama aduga number 3 point da loop ki mama sumaina mama si makhal kaya khaidok pa adugi police ki pau ku pusin dong na ba mama sumaina mama si makhal maya khaidok pa myam sin maram moi raga mama singa sinda chokhai tokai tarak pasina naha singa khoi khoi kai chakkan hai bi kangau na bagi an jama lak le huji lamdam da lei ba ima singna manipu kan bagi wakhal khan bagi mota bot naksalak pa matam da lambi da kolas ka thajalak pa ngarang nga len ta ba matam da jingar khara pisalak pa adagi ngarang ngan maira sang da asa atha khatang gelak pa masida sida ima singna pangdaraga naha kaya su handak semi ba sarkar se yamna phare haibagi matagum ima singna naha singbu thembagi mong kalak kaya masu ujai masina hang na haijening bodi makoina kolas thariba makoina jinga pisalaiba makoina awana ding chelaiba singse makogi pocket agi nate masi sarkar ge phandagi ni haiba se ima myamna khangbiu masigi phanna se makoina hural lo pasha do lupa sama hural lo laga lupa kun kusa katani ima sing pham da phangalai se madam moduna tahi ahum je koina kanbiu me thatagi hauraga khulau kya lau khrabane ba rally kya sak khrabane ba masidi da kanbida dana lak laibadagi akoi je awam pan thai leina lalabane ba maduna makoi singji mahutta micham praja kangadaba mai khanba timing yoram matam sida praja myam thamai gi haibagi matagum imagine gi marakta masoi tanaba politics sanari ba lila ase masi mama obising lobi ganu mama obising ngasi lobana moram oiraga manipur se mapak ta bagi condition ama leireba mapak ta ba condition leira abanina naha sing kata sing kangaung na reba manipur gi youth ki future laita ba ka manara ka dore youth crime na kan sak kaduna khangdreba youth sing na chaking ma kai yengu madam na mama ama thing kani ba mama ama thing ma tam youth na chat pangamde maramdi mama haibasidi makhoi bu poi ba numi tha uri ba hali bani aduga maitai haiba khunai dadi ahal lamana duki matik bebar laina tatpa khunai ama oi bana maram moiraga mama singi pokta ki makha da marum thum le jaba nahani na mama singi pokta ngai ri ba tobo tobo mama sing nadi mama masin cinggai naraga mama masin mungai naraga manipur asida mama makhal kaya thoga leire ba masama duna karamba mama gi batung ingaduna haibsi masa sing kangau nare aduna ayangna social media gi khutang na ngasi press ki sinau singi khutang haining madi manipur gi mama khudingmak lup kan biu tobo tobo manipur gi mama oi biu lup oina tatai oina mama di oibiganu masigi kholaw ase akoi ina aigi site gi pungdong ningi ya government asina hojik kan bibagi mawta kan biu na praja pumna manga lup pumna manga dabi talaga ju kan bibagi mawta he na akoi bu mulla jun haibagi mataw tawrabani na akoi lingjen manada ba hojik yararoi ba aduna lup mayam se pulak tang punjanaraga lingjen manaba kholaw manipur future asib kan bagi kholaw da kari kholaw law ba ya bagi haibagi agenda do lup pumna manga khanna minaraga agenda ama khakta da chatlaga manipur se kan bagi tanja ama lobiu aina haina ai media gi thutang dai hainingi adugo loina na leiriba mama puna maksina ngasi sengyen bigi mama number 1 point da aduga number 2 point da khoi gi bot lai suba mama aduga number 3 point da loop ki mama sumaina mama se makhal kaya khaidok pa adugi police ki pau ku thok pusin dong na ba mama sumaina mama se makhal maya khaidok pa myam sin maram moiraga mama singa sinda chokhai tokai tarak pasina naha singa se khoi krai kai chakkan hai bi kangau na bagi an jama lak le huji manipur da youth kya ama le ba inkhalai ba youth singje education phangaba mangan ngam ta phangaba ni na manipur si chawkhat pa kunai mo ohininge ba masi ohelang na bagi da mak ta wakhal thauna thadrak ma tamda makhoi na mai masing tamba talak ma tamda irang phalang thorok ma tam sida manipur si mataw kram da kangani haibagi wakhal urap ma tamda mama singa sina sum tokai tarak ki mom urak pasina youth singa se kangau na ba tan jama ta sing oire aduga hojik nepal thoki ba thodok miyam social media da hainari ba potse makhoi gi thodok sigi mataw tamni ga tan ja phobok naha singa sin yauk ta ba natre ba adu naha singa sigi lambi se krai da pu ga toina haiba sidi ahan singi guide yauk na di oiroi ba taw ba khapta bu manipur lai ba civil society organization kuding mangna naha singa sibu nong man yet da pu nong man oirom da pu nong man maning om da pu mai kai nong gi civil society kuding mangna tongan mai kai da pu ra bani na